IDP kaya amana hujikse December fawboda yumda sangjaragena haiduna leiringai marak asida government gi maikai digi haba tare warochingda leiriba khun asida IDP shin hongjalan ki bagi khungthang asi yamna thagali yam nungai adubu haba tare masi kadai fawba makhata na mai pakpa ama ogadori bige haba wahang ama laktabra maramdi lengangna thajaba kaya ama pi khiba lekre adubu thajaba ji thabakta onthokpa ngamba khara suyawi kaya amasu ngamgi daba suyawi aduna IDP sing yumda hanjalan bagi akoi waroi chingdadi hanjalan kre makhata na akoi hanjanba si kadai fawba chawno mai pakani na khangi atenma matam asida osa kamai nengbi Masi hanjalan ge bo harade ko ge district administrator sing aduga the security process singi chaba coordination la ge hanjan bu ka shunate da ko ge mapana ge changchela ko kulai pai ba mayam je shoot aside order thok thok lore aduga madugi matam da tang tang na ka pa matam da moi krai ge changam do no da hoji dum thok thok krising ai tumin le gi singai aduna sigi poche di ko hanjan bi am ngai adum makoi jai ani makhai ani ga thani pan thadu ko matam da hanjan ma matam de makoi na lojer ma sasan uche kaika mama yen khande nganu khande leramdre yungi phirun so me hal jauna sani ada sumba me amse ne ko na government na chaba madugi mako de compensatory amount sing people sumi adana even maduda lanjener lakhiba IDP singda mako gi mayum makai tekpagi kacha yumdana paisa si goi pini paka dana si goi pini tawba amount yam pipom thoki so ai dana ko na lak ahum marina hojik lai biriba brigade officers sing na traga concern authorities sing mayam sing dugi makoi mayum makai makoi gi quarter na sing ba mayam sing se loina thugaraga tumna takhairaga hojil pa la ni hum piraga makoi saro makoi kam se amount na ya ga drai ni ko ni hangi se duga koi gi IDP sing lai ba makoi gi yum sing da lai ram da amtang no ma katang orjo hata am na te hojik se ani makai ni le ri ani makai hena madu lai bi da kan madu kamai tawge na madu chap chabadu khangbi bana sumoi dra ne ko na hanga ise aduna swai da di koi sing na haraga di IDPs na thengari ba awaba mayam singsti waba mayam do wagrasu nightmares mayam do akoi madu laijagrasu adu hojik tongana tumba ya da bagi hojik pandigi ba ki do chang kan le ati tu jung bo king ki kang bagi pot mayam ma se dum laiba ta bani aduna masi la heloi ki haiba taraga di makhoi da thajaba che akoi gi security forces na mi changba mi thopada madugi aadhar card sin na ba entry tawba alagi adu tawbagi pot tu batana tana akoi thabak che thabak oina phajana akoi na chap chaba akoi gi ngaklo adu madu phange ko hoji production phange ko haiba ji upi bom chumeba masi koi ni irang ro madam se koi langon ji kuki yam derami maitei ku mayam ma su maitei yum mayam su lai akoi na matam ma masi gi irang thop ku idringai da madugi thamanga thok adai da tare ni pan dai do oram adai bok da oram ba yai aikoina madu marum pangsi una sabla tamde even ikoi ge aadhar ga si koi entry toroga aadhar number khangde adai photo ga towe mayam ko ju thengnak tabna te nuai ta badam phawe do ju koina chali bo mafam da ikoi yengchen ba satpa marum pa una ba satpa na ikoina madu akai atoi today bo yang hai satpa natabni na madu thoina da ka laite na khalaga dum chali amorning una ba adum unaki toina una ba ngamdra ga su adum mateng pangna ba khotpa adum chatpa yauki ado sumba mayam singje hojik su still ikoina chai ahum su jala kadro si bok to smai lai bisi amwai to fawi aduna hojik hanjan han kriba mokoi ni sama kra du tani phada ba potugi unsi mahing do hojik karam mong kamai lai hai ba che kogi electronic amade print media gi singlok singna press singna su hojik happy ba hori smaina chap chana chalaga mokoi gi opinion adai mokoi gi lai ba mahing kuhing style mayam singse koi puthoga miyam da khangan ba naina ba aduga madugi lenga ki nakong do hon ba mathau tari natraga di akoi makoi thajan gre IDP ching hanjalan gre haraganda madu amukanna mamange admaina henna madmangli henna awaba tabagi film da lakoi film la agadi henna madu khudung thingai oi aduga ikoina Bishempur ki DC na ikoi district administrator sing na ikoi gi madugi Mars phawa sumaina makoi gi chana kokna ba makoi gi thakna ba yengchen bigani haiba wafam ama yorok posi yamna phaw pot am oi adubu mase ikoina yum da gamla da thaba layama ingna bai da mukta imung da pusalaga ising khrak chaibi ba nungsa thok matam nga ka putok pi ba mu thangjalaga thambai mong da laibigi mong da IDPs aduga laiba mioi ba mayam ji punchi se onthok pi ba taragadi yamna laibak thibane na lawda bunga moina ismai thamjaki